अहानबदा मयामबु चेसम नवासना तराम नोक्सरी अमदी इकाई खुमनबु उच्चरी ngasi mayamgidamak puduna laksari bawarisi Australia da laiba Korean family amada thokiba yamna nuwaitaba thodok amagi matangdani hojikti warisi amuk taminarasi 2024 gi February gi tang kun gi ayuksida Sydney gi police na kanagumba amabu amuktang chatlaga kari fiyam da lairi yengsinbiu haibagi kol amakak fanglame haukiba numidangdagi nupi amana mahaki machanupa ga pau phauna nabu hotnabasi ngamdre hairame mahakna toba kol si machanupana sukpai pakhelakte hairame police na nupa sigi mayum si yorku matamda oiram liba fiyam asina Australian history da nauna thokpa yamna tamthiba mihat amagi investigation amakak haunabagi mawong da lairami thodok asida crime scene ani yauri family amagi victim ahum yauri amasung miyam na machasing asi mahaki manakta laibada safe oi haina khanba nupa amasu yauri ngasigi thodoksi master lion case ki warini Steven Chogi mamana machanupa amade mahaki family sida ningthaukabu numitki numidangdagi contact tawnabo hotnarami mahaki call si kanana su paikhalaklamde ayukki pung 3:35 da police Bolkham Hills ki Australian suburb talaiba Watkins Road ki townhouse sida yawraklami yumsigi manungda police na masagi chahi 38 suraba Steven Chosi kitchen da siduna laiba thengnarami mahak si thangna hanjan yan khibagi kok ngak amade thabakta asokpa kaya ma lairami kitchen gi wall da e se mayam ama totpana maram oiraga Steven si yamna kanna mukna khi haibagi mami amakhak uba fangi mahaki loinabi mincho amasung chahi 3 suraba makhogi machanupa su yum sidagi manglamme police na mincho gi phone se track tawa matamda yum sidagi kilometer 5 lapna chatlaga laiba North Paramanta gi Lions Taekwondo and Martial Arts Academy sida location utlame nungdin gi matamda police na hairiba mafam si yorapka matamda mapan gi concrete ki stair sida e taduna laiba thengnarami manung sanglakpada police na chahi 9 suraba mincho amasung machanupa gi asiba haksang fanglami mama macha anisi thauri na yalaga thamami oiramliba phibam se miyamna mapandagi yenglakpada uba fangdanaba New South Wales Fire and Rescue Team na achoba glass ki thongnau si plastic amana khajilame thodok thokliba mafam anisi mari leinai haiba yamna thuna khanglaklame haukiba numidangi pung 3:30 da nupa ama thabak pambom amadi pukta thangna yan khibagi yamna sathina sokpaga loinana Westmead Hospital da lakhi thangna yan khibagi asokpa amana maram oiraga nupa sigi langsi mathau toramde nupa sigi matung ina mahaksi North Paramanta Woolsworth ki gari khampham sida miyoi ahumna mangonda attack thorokpani hairami hospital da lakliba miyoi sigi mingsi Wang Yung Yu kawi masagi chahi 82 sure mahaksi Lions Taekwondo gi mapuni satra mayamna di mahakpu Master Lion hairga khangnei police na mahaki warisi check thorami CCTV footage na mamang da panjakhiba gari khampham sida khana chaina khiba thokpagi mami amata uramde adubu Wang Yung Yu na siriba miwai Steve Chogi anguba chugi BMW X5 car si hospital tamna thorokpagi footage ti urami Wang Yung Yu si hospital gi famung da lairi kansida police na farami police na BMW car gi manung sida thiba humbagi thabak tawbada manungda e taiba thengnarami Mosman gi samudra khongban gi mafam sida laiba $1 million kaya gi mamal oigadaba lanthum yonthok yonsin tobagi documents kaya amasu yaurami amasung yu gi mingda Sydney University dagi fangba sengdaba master gi degree amasu fanglame Bolkham Hills ki yum sida yumno nabasingna Steven Chogi mama lakpase urami police na yamna nuwaitaba thodok asigi pausi mama da khanghalame police na Steven gi mama da mahaki machanupa gi family members loinamak halame hairami thokliba thodok asigi matangda police na investigate toba horakpasida Steven Mincho amasung Wang Yung Yu makoi ahum gi marakta love triangle amana thodok si thokhanba oigadra haina khalami adubu thodok sigi matangda evidencing thoraklaba matungda di police na khalamliba si lalami thodok asi kalakpa lana thajaba amadi oidaba ngangbasida yumpham oiraga thokhibani haiba khanglami Steven Cho se South Korea dagi mahaki loinabi macha amadi parents ka punna Australia da shift torokhibani mi amana mahaki maramdam thadoktuna atopa mafam amada chatlibasi maruoina ahenba kudongchaba thiba nena taba punsi mahing amakak hingnaba amadi macha masugi tungi yaifaba punsi amagi khallagani masimak khallagani Steven Cho su Australia da lakhibasi North East Sydney gi Artarmonda office headquarters oiba
Richard Cook Construction Company sida Steven Cho middle manager oina thabak tawrami collecting na Steven bu machine haina kawi kaigino hairagadi mahak si thabak subagi hiram sida sok thaba naidaba nupa amakhakni company manung sida miyam na mahak pu yamna izat tawnai ikai khumnai tamna tabna Steven na anagu punsi amakhak semgatlami Mincho na machanupa sibu yengsinduna lei report kharagi matung inna Mincho masagi oiba tongan ba business macha ama run tawga lei haina supali adubu mahaki ahanba primary oiba thabakti machabu soi khingam khidana ba yengsanmani machanupa si local gi elementary school amada second grade tamli machanupa gi confident discipline semgatnaba amasung mi amada respect karamna utkani haiba mayam si tamnaba taekwondo gi class su yaholami Lions taekwondo si matam sida maming yam leirami amadi Mincho ga khangnaba parents mayam nasu Lions taekwondo da machabu admission launaba suggest tawroklami Mincho na machanupa si taekwondo class yaunaba chayol amada anirak thilaklami kaiguma kandana machanupa na yauriba class si yengduna leibusu yawi taekwondo gi oja master lion da Mincho na thasba thamlami machanupa na class si thawa yauna yaurami machanupa na oja ga chap manaba uniform setli mahak na tawba mawong simakta training tawgani amasung mathangi belt fangnaba yamna kan hotnaraga lei atopa satra mayamna utliba respect simak Mincho gi machana su oja sida utli Steven Cho gi imung manung si yamna peaceful oiba nungaiba mafam amada lei amasung mahak si BMW X5 hariba car se thawi gari se chamchamba amakhakni adubu gari sida makhoina chahi kaya thawai haksang yauna hotna khibagi mamidi uba fangi Wang Yung Yu si masagi chahi yankhai ma thoi surami mahak su naha oina magi family ga punna South Korea da Australia da shift tawrkhibani adubu Steven Cho gi sumaina de Wang Yung Yu sidi maram saba thabak tawde mahaki khwaidagi wangba qualification si high school ni masagi oiba taekwondo gi class se tawdrikan Wang si tongan ba thabak kaya ma tawrami thabak sing adude tiles kumba napa store gi assistant amadi restaurant gi worker na chingmani mahak si stunt performer amoina thabak tawrami adubu thabak amata kuina di chatlamde matam amada mahak si taekwondo school amada assistant instructor amoina su thabak tawrami stunt tawrikan matam sida Wang si thodok kaya ama accident kaya ama thokhalami masina maram oiraga director si masa mathanta ikaiba yamna nanglami hairiba director sinani Wang da hojik mahakna lawriba nupi siga khanghankibasi nupi asiga luhongba si Wang gi yamna chawba aranba firep amakhakni haina matung tarakpada report kaya dagi khangmangamlami 2018 da Wang na mahaki Lions Taekwondo and Martial Arts Academy si North Paramata da hangdoklami hairiba mafam si Saint Monica Primary School sidagi sopatagi meter marfu khakta lapi angang singsi class loiduna school dagi pick up tawraga taekwondo class yawa adum pusanba yabagi khudong chabani leiribasi parents mayamna school ga taekwondo class ka naknabagi khudong sabasi yamna pamnarami matawasumna matam kharagidi Wangi taekwondo business si fazana maming chalami mahaki taekwondo class si local government amadi local school singna yamna ikai khumnarami Lions taekwondo na yamna kanna phawalakwa matam sidadi mahaki class sida angang se lising hena tamami mayam se manage tawnaba mahakna local gi instructor suneklami reviews kaya dagi master lion si angang ga yamna chanai angang loinaba hai haiduna thagat pasi uba fangi aduga master lion na mahaki class si yamna thawa yauna taklami reviews yamna fazaba taragasu 2024 dadi Wangi taekwondo business si marai sai thaba horoklami angang masing hantaraklami Wang Yung Yu matam chana mahaki class tawriba mafam sigi rent pibangam lamde paisa mayam ama tolami yu si awafam na tarami mahaki nupi amadi macha ani sulai mahaki macha amadi Mincho gi macha siga chawak na chahi manarami Wangi family si suburbs rental apartment amada lei amadi makoina thoriba gari si sinabadi yai haibabu normal oiba car ama khakni mayam sini hojik Wangi asengba oiriba mahaki punsi se adubu Wang Yung Yu na mahaki punsi da thokliba awaba khudong sadaba mayam si sukpam pamlamde yuna mayam da mahaki punsigi matang da wari libada yamna tongan ba mong amada lirami mahakna mayam da Australia gi khwaidagi paisa paiba miwai Gina Reinhardt ka thengnarure hairami taekwondo da Sydney Olympic 2000 da Wang se qualified oi hairami mahaki Lamborghini car ama lei aduga mahakna leiribasi Sydney gi eastern suburb tani aduga mafam sidagi Harbour Bridge si ui hairami adubu mahakna haiba mayam si achumbadi amata nate Mr. Wang
awangba competition da participate tauki haibagi Australian taekwondo da record amata thiba phanglamde mahaki Lamborghini car leite magna thoriba car sidi Toyota Camry ni mahakna leiriba mafam sina North Kellyville dani adu subhara dani mahakna miyam da Macquarie University amasung University of Sydney dagi exercise science da master degree amasung PhD su phangye hairami adubu University animagna Mr. Yu Makhoigi University da admission lokhiba leite haina confirm tawrami miyam da mahaksi masa mathanta Professor Yu haina sak taksabsu yawrami mahaksi California amasung New York da yamna toina vacation chatli hairami tongan ba organization kayagi consultant oina thabak tawi haina su makha tarami adubu organization mayam sina mahakpu hire tokhibadi leite Mr. Wang si paisa paiba thabak tawba employer na tragana mapa mama gi mahut chinba real estate agent ni haiduna Sydney Eastern suburb ki atang ba properties kaya amasu yengba chatli haiba police na khangba ngamlami property si leinaba mahaki $50 million gi budget lei hairami yuna magi nupida mahaka kana ga khangnai haibagi matang sidasu machin thijalami mahaksi achobo mi amani haina utnaba maru oiba mi kayagi sign tawduna masada email su thajarami hairabe email si mahaki nupida ullaga mahaki connection si kayamuk chawi haibadu proof oina ullami Mr. Wang na mahaki satra amagi mamada Sydney gi Harbour Bridge su uba makhada Lamborghini car amasu yawba photo amakak ullami hairiba photo si mahaki yumdagi uba view ni photo da yawriba car sina mahaki ni hairami mahaki wari sida amaga manadaba sida miyamna wahang torokpa targasu wahang singasigi paukhum si mahakna mangjoruna semduna thamlami mahakna maga faibok oina pokminaba mayamba Eugene do oina maral se thangjalami aduga Eugene hariba nupasi ngasigi sangsar sida lei haibagi evidence amata leite matung tarakpada court forensic psychiatrist Andrew Ellis na Mr. Yu na mahaki oiriba film sidagi ka hena kena mauna hingi amadi paisa su pai haina masa mathanta utchai hairami psychiatrist asina masagi image si miya mangda yamna chawna uhanaba sumaina tawba haibasi mapung phadriba miyoi amana tawgadaba thong ama khakni hairami police na faraba matungda yuna mahaki psychiatrist tagi magi nupibu wakhal nungaina thamnabagi damak mahakna machin thibasi hawkhibani hairami adubu chin thibasi amuk hawkhrabadi madu amuk lotchanaba chin amuk thibagi darkar oi sumaina tawdana Mr. Yusi mahakna haidokhiba mayam sida panduna lerami amasung mahakna hairiba mayam si mina khanglakpa taragana kari thokadage haibagi wakhal sinasu amuk charang na halami Mr. Yuna tawsanariba mayam si Stephen Chogidi asengbo oina loinamak thoklami Stephen Chogi punsidi nena taba amakak oirami miyamna ikai khumnaba thabak amasu tawrami yamna fazaba car fazaba yum sulai hairiba mayam si Stephen na chahi kaya changna yamna kanna hotnarba matungda phanglakhiba ngaktani somda Yuna Stephen a mai pakpa paisa pakhalakpa se ubada mahak se hat khrasira haina khanba horami mahakna Mr. Stephen Chogi imung si pulap hatlaga makhoi gi lanthum paisa mayam si karamna logani haina khanba horami Mr. Yuna minchona machanupa si taekwondo class ta chayola moda anirak purakpa sida yamna nakna Stephen gi family gi mai pakpa si uba phanglami gari parking da BMW X5 khamduna leiba Mr. Yuna urami mahakna mingasu machanupa thilakpa amadi lawba lakpadasu hek wari watai tawi minchogi machanupa gi practice mahakna fazana yangsalami amadi anoba belsu panglami mi hatpagi thodok si thokadaba chayol kharagi mamang haibadi 2024 gi January thada Yuna magi loina bida yamna thuna magi su company dagi car ama piraklani icham chamba car nate pirakadoribasi BMW car ni hairami mahak se school amada part time oina martial arts ki class taklami hairibe school sina car se pirakadoni hairami wafam sisu machin thijalami adubu handaki mahaki machin thijan basidi date ama fix toraga thiba chin ku thi ama khakni Mr. Yuna haidokibagi matung ina magi loina bina BMW car si uning laklami masugi matung February 19 gi evening da mincho makhoi gi angawa machugi BMW X5 gari sida machanupa taekwondo class yawa thilaklami car simaki model sini Mr. Yuna matuda pirakani hakiba car si Mr. Yuna khalami madude karigumba hairiba BMW car si loba ngamlagadi haijin khiba mayam sigi marakta amadi asengba achumba oirani habasi khalami mahaksi BMW car da mayumda thauduna chatkani aduga mahakna haikhiba wadu loina bida chumme haina utlani haina wakalda sagatlami February 19 gi mamangi numit 13 sida
CCTV footage ta Mr. Yu na Steven gi yum gi akoi bada hanjin tongan ba numita mangar gari koithau thorga leibasi urami mahakna tawribasi Steven gi yumlon na basingi mong matau Steven gi timing khangdok libani masugi matungda Mr. Yu na planning toba horami matau asumna thawdok thokadaba numit 2024 gi February gi tang 38 si yoroklami numit sin thawkaba numit ni atopa numit sin tobagum Lions Taekwondo gi class su horami nungden gi pung mari makhai mukta ba swaida Lions Taekwondo da anoba level da promote tawraba satra sing da bel en thokpa gi thorom amakha pangthok lami thorom se pangthok pa loiraga makhata na class sa thorami studio manung si angang mayam gi activity sina pumnin lilami numidang wairam gi pung torok tadi satra amadi parents mayam si mayum da hanakhirami adabu mincho amadi mahaki machadi studio sida leiri pung torok minute kuni thoi ta ba swaida Mr. Wang Yung Yuna mincho bu studio gi maning da leiba pochai thampham ka sida la o hairami studio manung da leiba CCTV camera da mayam se loina uba fangi Yuna lotsin naba karisu tawkhide Mr. Yuna mincho khawri charam melami siraba matungda mincho gi asiba haksang si Mr. Yuna office manung do chingduna puraklami masugi matung evening session gi satra sing parents ka loina laknarami mahaksu class fazana lawrami angang sing taekwondo gi practice story parents sing na waiting room da wari watai tawnari kanana su asiba nupi ama makoina family vasidagi meter khara chatlaga maning thangba sarukta leiriba office ta lai habasi khanglamde mincho gi chahi tare churaba machanu pasi building manung sida leiri yuna mangonda kari hairaga mahaksi building manung da thamlino habasi madi khangdre adubu nupa macha asina maki oza master lion sibudi yamna thajarami mahaki oza sibu kinabagi maram amata lairamde numidang wairam gi pung nipan swaida class se loirami waiting room da leiriba mapa mama singna macha sing puduna mayum da hanakhirami studio asi ihang hanglami masugi matung Yuna amuk nupa macha si store room da laknaba kaurami masugi matung Mr. Yuna angang asisu khawri charame tuna halami studio gi CCTV sida Mr. Yu si koicha chatlaga leiba thengnarami mahak na mincho gi gari gi social aurami Apple gi gari sulaurami masugi matung Mr. Yuna mahak ki loina bida call tawduna car yaure hairami numidang gi pung 9 minute 9 da Mr. Yuna angawa machugi BMW X5 car si parking dagi thodok tuna mahak ki lemhoriba thabak si pangthoknaba Bolcom Hills ki maikirom da thorami Bolcom Hills yobada minute 10 muk changi Mr. Yuna hana mangjawnana loina khangdoklabani Mr. Yuna Watkins Road Townhouse yorakpada Steven di thabak tagi halaklamdri Mr. Yuna yumanung sida thugaiduna changlaga amamba marakta lotuna lairami midangi pung 8 ga minute 9 da Steven cho thabak tagi halaklami yum manung da loina bi amadi machaga thingnani haibagi asada Steven yum manung da changlami adubu Stevena Wang Yung Yu oina thingnarami Mr. Yuna thang amadi katina Steven de attack torami mahagna Steven gi kok ngaksam thabak amadi pambomda attack torami adubu Steven cho attack torokpaga siba haibadu oiramde mahaksu khut halami mahagna khulai ama by enemies toraga lawrami Mr. Yuda hanjan khulai asina thilami thawdok thokfamdagi fangliba EC analysis tawbada makoi anisi kayamu yamna kanna khanakhi habasi matung tarakpada khangmangam lami Steven na Mr. Yu gi thabak puk amadi pambomda yamna thina sokhalami Yu gi langsi collapse oirami UC 4th degree paiba taekwondo expert amakhakni adubu office ta normal oina thabak torga leijaba Steven na Yu bu sathina sokhanba sidagi Steven na mahak ki thawai damak kayamuk kanna fight tawkhi habasi khangmangami adubu mahakna fight tawkhiba sina mahak ki punsibu kanbangambagi thakti oiramde Steven gi asokpasi yamna serious oirami ngak amadi koki asokpasi siningai gi thakta soklami Steven cho mahak ki kitchen simakta da sirami matung tarakpada townhouse complex ki yumno nabasingna thodok ase thokmatamda makoina kari amata taba fangkide hairami makoina thodok ase yamna thamoi sokningai oi hairami Mr. Yuna Steven halamlaba matung yamna thuna yumsidagi chatte bathroom chattuna iruzarami masugi matung Steven gi dress se setlami loiraga yumsidagi thoroklami BMW car shida mahaksi Westmead Hospital gi maikei tamna laklami hospital yorkumatamda midangi pung 13 ga minute yankai chalami e thokna emergency department da chalami aduga staff ta nyoi ahumna mangonda attack tor e haina wari lirami hospital staff na mahaki asokpasi layenglami hospital na mahaki thodoksi khatna chaina bada thina sokpani na police ta pau pirami Mr. Yu magi oiba version gi wari se lirami
mahakna kaidawnungda Stephen Choge family gi matangda palamde mahakna numitsugi numidangda miyoi ahum hatpagi wari amata tawramde mahakna matau karamna hinghoba haibagi matangsida focus tawduna haijan basi hojiksu leptri thangnaba ayukta Stephen gi mamana police ta call tawraklami masugi matung police na asiba haksang ahum fanglami police na yamna thuna thawdoksi Mr. Yu na Westmead Hospital da lakhiba asiga mari leina handuna mangonda miteng thamlami police na check tawa matamda car parking da thoki haiba thawdoksi aran bani haiba khanglami masigi onan tainabada Mr. Yu na victim gi car thobo oina urami numitsigi nungdin gi pung 2:53 da Lions Taekwondo gi maike dagi satra amadi parents sing da message amakak tharami message asida Master Lion ngasi ayukta car accident thokpada sokpana maram oiraga hojiksu hospital da leiri maram asina studio asi matam kharagidi close oirani hairami somdana police na building asi question duna thamlabasu haijin badi leptri February gi tang 18 2024 numitsida Mr. Yu gi business registration license cancel torami 2024 gi March manga da Cho family gi aroiba mathau mangam pangthoklami so family gi pausi hek tabaga makhoi gi relatives mayam ama yamna thuna Korea dagi Australia da laknarami Stephen gi mapa mamana machanupa mamau nupi amadi masunupa gi siba haksang amuktada lairon chanbagi thoram sida saruk yari UC police na faro matungda forensic psychiatrist na mahak si kamaina tobo mino haibasi khangdoknaba hotnarami makhoina Mr. UC mahak pu miyamna mai papa mi ama oina uhannaba hotnabada Iraq na khibamioi ama oikhibani haiba khanglami psychiatrist ka wari toba sida Mr. Yu na mahak ki logic si hairami mahak si matam kuina sangna afaba mi ama oiduna leirami fataba mi ama oiduna mahak ki family na pamlibasi phanghanbada kaisu kaide khalami Mr. Yu na masana yazarami madode mahak na afaba mi ama oina leibasina mahak ki nupi amadi machagi aningmasi tunghanma ngamdabani haibasi afabadagi fattabada amuktang chatlaga mahak na sakliba wasak asi amuktang di piba pamlami adubu police na mataw karamna Stephen Choge family ki paisa singsi access tobagi matangda karma plan toge hangbada wahangsigi paukhum nairamde mahak na miyoi ahum hatlaga makhogi gari se lawrga mataw karamna mahaki sel thumgi fibamda improve oirakani haina khallino hangbadasu wahangsigi paukhum phanglamde Mr. Yu na BMW car si khaktani target tawribasi masigi wangmadadi mahakna kari tawgani haiba plan amata tawkhiba leite mihat asi kalakpa khantharuba tawdana aranba amata thajarga pangthokhibani farwa matungda Mr. Yu na jail authorities ta aisi tha anigi mamang fawbadi afaba mi ama oirambani hojikti mihat pa haibadu oire hairami khallubada ikaiba aranba ama tawrubagi nungaitaba awaba fawi hairami miyamna di mihat asi pangthoknaba tha anigi mamangdagi khak plan tobu oina khanba yai adubu Mr. Yu na machin thiba horakpasidagi fattaba ama tawroknabagi lambi di yatlabani masana masabu semdok chanabagi tanja kaya ama fangkhrabani adubu mahakna kaidawnungda change tawkhide numit amada mahak si local taekwondo instructor dagi miyoi ahum hatpa mi ama oirami psychiatrist na Mr. UC achum aran khangdokpa ngamdabagi laina na de haina confirm tawrami mihat asi Mr. Yu na masana khangna tawkhiba thawdok ama khakni hairami Justice Harrison gi matung ina Mr. Yu angang oirikandagi hauna mahaki wakhalna lamba phanglaroidaba achoba mai pakpa miyoi amakhak oiba pamlami amadi parents ki pressure na puduna chatlami Laibak amadagi atopa laibak amada safe tawga lagpa miyoi singda parents na pressure pibasi common oiba wafam amakhakni nangsi naramdam thadoktuna laglibani achoba sacrifice amakhakni tawribasi nahakna tawiba mayamsi mahiya le haiba amakak imungi mida utpa ama darkar oi kaigumba kanda pressure si puba thangba ngambagi wangmadasu oi Mr. Yu na psychiatrista magi punsi si mahakna oidaba ngangluba asina yamna chawna manghalle mahakna magi nupigi mamangda maithiba miyoi amakak oininglamde hairami Korean community ki culture da miyoi amana magi punsida struggle tawba haibasi maithiba miyoi amani haina launai adubu wafam sidi miyoi kaya amana thengnai kana amatana mi hatpagi wakhaldi tawrude Mr. Yu na local community ki thajabasi hatlami Mr. UC criminal record amata laite background su clear oirami mapa mama kaya amana macha sing school loibaga Mr. Yu gi taekwondo gi class se yahon khibani aikhoina yamna thajaba miyoi amakhakna mihat po oiraklabadi aikhoida kari fawgani masigi matungdagi di aikhoina mi amabu hekta thajaba ngamkhidawribra 2025 ki megi tang 18 da Mr. Wang Yung Yu mi ahum hatpagi maral masana yazarami wafam asi mahakna jail manungdagi video conference ki through da haikhibani Mr. Yu gi mathakta fangliba evidence sing asi mi amana ubada
khangba ngambagi wangmadani CCTV footage ta mama machabu khawri charam metuna hatpasi mayek singna urami 2025 ki November da Mr. Yu bu chairak pibagi matamsida Mr. Cho gi family na makhoi gi oiba wafam sing court thamlami Korea dagi lakhiba Min Cho gi family na machanupi hakhiba sina awaba makhak oihanduna makhoi gi punsi si machet tana thugaire hairami mabung na machanupi amakhak yauzabasi mafam matam chadana hatpiba sida pendaba phongdoklami amadi mamana hanjan machanupi laikhidabagi nungaitabana gyan mangbadu court thamlami victim sing asigi support to boina imungi awabada saru yaba oina court manungsi migi mi ngakta ngairami Mr. Yu makok non tharaga Bible amasu pairi aduga khutna iba notes khara su pairi just iba letter amada Mr. Yu na mahak si crime tawhraba matung pendaba amakhak phawrami amadi dharmada oina mai onsile su hairami mahak ki lawyer na punsi chupa jail da lebagi dandi ibidana ba haizrami payroll su phangan biyo hairami mahak ki client si kalakpagi wakhalona lamjing khiduna thodok se pangthokhibani hairami New South Wales law gi matung ina mihat pa amana phangba yaba khwaidagi wangba chairak si mapun si chupa jail da lebani 2025 ki December gi tang 13 ta Justice Harrison na Mr. Yu gi chairak lauthoklami punchi chupa jail da leiba amadi payroll su piramde just na Mr. Yu gi thong si yamna kiningai oi amasung violence su yamna oi hairami Mr. Yu jail manungda punsi lomnani miyo yamana mahaki punsi gi maithiva si masana yazana loba ngamdabadagi karisu mara laijadraba miyo ahumgi punsi khangu thakta pikhamna hankhibani chogi family na master lion bu yamna thajaki thajaba sina makhoibu amuk pumang manghanki kalak paibasi miyo ayambada phawdaba yawramoi adubu masina isabu control to honbadi fatte kalakpagi ihul adu singabaromda onthoaga aisu ai ngamjabalambida ayubi thak to honage haina khandobani kalakliwani haiduna migi mapot munge khaluragadi madudi achumba nate migi lamdadi justice si thuna pi kamaina tawrino khangde aikhoi gi lamsidana yamdrabada chahi 10 dagina kun changi masi haijaraga wari si matang sida loisinjarage thank you everyone